Hauzik Tokyo da sathariba kuntragani thui suba Olympic Games da weightlifting gi masana da kg 98 gi kanglup ki competition da silver medal ama lauduna India gi mai prokhrabi Saikho Mirawai da Manipur lengak na lupa crore amag reward kaloina Manipur Police da Additional Superintendent of Police ki post pinanaba Chief Minister N Biren ngasi lauthokre Manipur ki MLA taragani thoi gi disqualification case ki aroiba rai leibak pok fawba yethokre case asigi aroiba rai adu Supreme Court nangasi lauthoklagani haina panarambani Imphal ki Babupura da leiba Siva Sena Manipur State Unit ki office da party asida nauna sanglakpa miyoi sing okpagi thoram ama pangthokre thoram adu da party asigi president Moirangthem Tombisu sarugyaki Matam Sangna All Manipur VDF Welfare Association Central Committee ki advisor oiramba Professor Laistrom Sadananda Singh na ngarang ikhang khanghodana laikhidabada Manipur da leiriba VDF lising taraga subna yangkhai na thamoi sokna awaba phongdokre loina imung manunggi awaba da su sarugyazari hairi ngasi ayuk pung taraga minute contract humdoi tabada Manipur da magnitude 4.9 yona mayai oirap na yuhar hakre haina National Center for Seismology NDC na phongdokre yuhar hakibasiki epicenter D Imphal East manakta oikhi Manipur film ki saknai raba producer director San Hisnam na manung matam chadana khanghodana laikhidabada cine director Gil Manipur na awaba phongdokre Manipur State Film Development Society MSFDS na su San Hisnam na laikhidabada awaba phongdorakli leihoriba San Hisnam gi imung manung gi awaba su sarugyari hairi MSU kada upako UPF NIPCO amadi mapi council na punsinduna semba hojik miyam hupna lanthengnariba tamthiraba laina COVID-19 asibu lamdam asidagi muthanana ba sangsilakpa khongthang amagi saruk ama oina semkiba committee on COVID-19 Manipur na haukiba numit kharne sida miyam da mit nakong oina ba Dr. Singhi Warol Singh miyam sinba thungna tahanana ba publicity satharakpagi campaign ngasi sumaka tana sathakre Kumginong khara watpadagi awaba mayok nariba asida Lomi Singhi Luchingba BJP Kisan Morcha gi hanagi president Hauzik na ICR Society New Delhi gi member KS Nabakumar Singhana Kumbi Kendra gi manung chanalaiba Nauda Khong Wangu Selung Khong amasung Kumbi gi Lomi Praja gi awaba khara da orabasu kokhanabagi pandamda ngamjaba water pump set ahum Lomi sil nausingda khusinakre